अहानबमक्तदा चैनल सिग माइकेदगी मयाम पुनमपु तरामना ओक्चबो लोइनानै कोकनोना खुरुमजरी ngasi channel asina miyam gi mafamda kudol tamjari mangkhrabada arangba Thawanmichak na Oza Ratan Thiyam he layoiraba thoiba nangi natik nagun na kankhibana haigadabana haihauda ngangadabana nganghauda asoi aran khibik ngakpi yu ko tolababu layoiraba miyam gi Oza Ratan Thiyam Ratan Thiyam ingsok lising amaga chamapan nifu nipan ki tarik kun gi yai faraba lebak pokpun numit asida West Bengal gi Navadip hairiba mafam asida Thiyam Tarun Kumar amadi Thiyam Bilasini anigi macha nipa oina taibang phaurakki adubu mapu gi nongdam khol gi matung inna chatliba chahi 2025 July kul humdoida taibang thadok tuna nongaki Piklingaidagi hauna jagoi isaida thawai yaun haurakki Oza Ratan Thiyam madugi mahai oina National School of Drama dagi graduate pass tauba Manipur gi ahanba misak ama oiki Layoi khraba Oza Ratan Thiyam multi talented amasu oirami haibadi mahak jagoi isai music playwriter amasung theater gi director su oibiramki Oza Ratan Thiyam Indian Theatre of Roots ki pioneer ahum gi manungda mahaksu amani atopa ani adudi Habib Tanbir amadi B Vihi Karani Oza Ratan Thiyam na hinglingaida Prithribi gi tongan ba laibak kunthra gi mathakta performance utpiramki Oza gi malem punbada maming chatkraba play khara maming panjarabada Chakrabiu Uttar Priyadasi amadi Andayugni Oza na hinglingaida National School of Drama gi chairman su oibiramki he na pukning singsilibadi Oza sigi luching makhada artist chamagi mathakta takpi tambiramki Oza si Sangit Natak Academy 1987 Padma Shri 1989 Kalidas Saman Hairiba award sing asi lengak na sakang biduna ikai khumna bikre Ratan Thiyam na chatkibada Indian theater gi khongchat su loikibugum faunari amaromdana mahaki mangam salaba midyang mahaki khonthang yairaba khonjel budi tungi mirol khuding makna munnaidana ningsingduna lehauragani mahakti imalabak ireibak kanglaipak asigi atang balanni imagi asingba maparini mahakna Manipuri culture bu global stage ta saktak piramki ngasidi masek mangal puduna miyambu lamjing lamtak piramba Oza gi saktam na mitmangda lep laraboy khanjabata mangaire Oza gi thamoi gi wahi khudingna pakhong chanbirare Oza leitraba pumhang hanglaba ka singsina wahang kaya amadi tattana hangli adubu paukhum leite ahangba chebango Ozana haibirami kala haibasi kumhai nate mashi amambabu ngalhanba ngamba mangal makhal amani wahi asimakna takli Ozana hingaida Ozagi punsina kalaga kayamuk sagon nakhibagi amuk halak khoko Ozagi thawaina imagi tampak sida miyam pumnamakpu lamjingbirako aroibada matam suppada hinghauragadaba kala sina Ozabudi ningsingdunata lehauragani pamui sonjaba natana upai karisu leijade mitki pi khujok khara sina penbiu ko Ozagi thawaina masini ngasigi ningsing wari matek mangkhrabada arangba Thawanmichakna layoi khraba he Oza Ratan Thiyam Mayam punamak puthagachari comments amam pibiduna Oza gi thawai bu ikai khumna bu utpiramu loina na mayam da nungaiba paujel am khak puduna lakchiri madudi piklaba channel asigi 500 subscriber hek yobada mega giveaway ama tawjagani maram aduna channel sibu yengbire bu khudingna subscribe tawbiyo amadi mega giveaway gi winner oibiyo haidana ningsingjari punamak pu amuk hana thagachari